TV meeting tabir singbo hama mukta nomai thing position tam okjari image PAODAM kim masigi maru PAODA Cabo Valley Manipur ning thau margin na yon thoklambani haina MPCC ki chief spokesperson na hairi Manipur Police ki oiba tokhaiba bill natraga ek semnaba counter affidavit khangalaknaba High Court of Manipur na mari lenaba singda jail ahungi matam pikre amasung Pakistan da train ma BLA na fadinduna passenger singbo hostess oina thamkre apungba pau miyam da pizire Cabo Valley Manipur gi ningthau margin na yon thoklambani Jawaharlal Nehru na Burma da pithokiba leiti haina MPCC ki chief spokesperson Hareso Goswami na phongdokre ngasi BT Road ta leiba Congress Bhavan da pangthokiba paugi mifam amada mahak na hai ngarang dagi chathaba haukiba India gi parliament session gi zero award Rajya Sabha gi MP Leisemba sana zawbana Cabo Valley asi lisingamo chamapan yangkai humdoida Jawaharlal Nehru na pithokibani mahak amadi mahaki party Congress Manipur gi miyamna ngakpiba ngamloi amadi daita pugadabani haina thamki wafam adu yamna laibak thibani amadi hariba wafam aduna lamdam masiki miyam amadi haurakliba naharol kaya bulana lamjingba ama ohele mahakna parliament ta thamki wafam adu chada marfutara di aranba soila wafam ngaktani masiki matangda mahaki oiba source lairamba yai leiraga su puthokpira u open debate tawnasi madugi bardon tawjari phongdoki Makha taradun haya sigumba yamna ikai khomnapam ama oiriba parliament wa ngangbada section haningi matungda kupna yengsilaga thambiyo mahakna thamkiba wafamda lisingamo chamapan yangkai humdogi March ahumda Nehru na Cabo Valley Burma da pithokibani haina thamkiba du Nehru na pithokiba nate lisingamo chanipan tara humdodagi lisingamo chanipan Taramapan fawba pan kiba ningthau margin na Burma da chatlaga yonthok lambani Cabo Valley yonthok lambadi mahaki di mapama pusingnani loinana risingamaga chamapan yangkai humdogi March ahumda Nehru na pithokibani haina mahakna pan kiba apamadusu soibadagi oiramba yai natraga study tawba watpadagi oirambasu yai Pandit Jawaharlal Nehru na hairibo matam aduda Lakide National Archive tagi fangba information gi matung ina mahaki tour program oina lisingamga chamapan yangkhaini thoi gi October 12 ni October 13 amadi lisingamga chamapan yangkhai humdo gi March 19 dagi 13 phawba laki loinana Treaty of Yanda busu Nehru na kari amata ikai khomnadre haina thamkiba adudasu hariba treaty aduda Cabo Valley gi compensation gi matangda kari wafam amata yaude Manipur na India da tinbagi tawnakhiba merger agreement aduda Cabo Valley asisu yaukhibra haiba hang asisu khangningi maramdi Manipur na India da tinkhiba asi lisingamaga chamapan niphuma dani aduga Cabo Valley pithoki haina haiba sina lisingamaga chamapan yangkai humdodani maramasna mahaki haiba wafamsing aduna hojik lamdam asida ori phiba masiga yamna khudong thininga ama oibana lamdam asigi miyam amadi haurakliba Naharo singda lan lamjing bayaba makak oibana tangai fadana sengdoktaba yadabadagi asigma paw miphamasi pangthokpani phongdoki magi tour program doi thamjage National Archives kaidagi phangma tour program chi mang lakibasi ahan boina 23rd October dagina 24th October 1952 ho amalai adugi matungda 28th March dagina 31st March 1953 bo amalai mana kamain to na 3rd March ta haribano mado mai mistake oiba na tara kayumba mana study to boda honor masu yai adu baina thamjaningi Assam Police Manual natraga Police Act lisingama chanipan humfumathoi gumna Manipur Police ki oiba to khaiba bill natraga act semnaba sarkar gi mari leinaba singna lokhat Thabak Singh counter affidavit amada khanghalaknaba High Court of Manipur na trial ahungi matam pikre luang sangbam da leiba yanglem mangi singhana thangalakkiba wakat amaga mai lenina haukiba tha sigi tarukta chathaba hearing amada High Court of Manipur gi justice Egunesor na luchingba bench amana rai asi pikibani court na pikiba rai asi palladuna mangi singh na hai
wakat asi maru oina rajya police ki oiba thabak thorom sing hena khumang chawshin naba thangalakibani hiram asigi matangda bharat ke wangba thaki wayal loisang oriba supreme court nasu kumjali singani tarukta rajya singi Tunganba Police Act thamnaba mai leinaba singda khangan khiba leire maram aduna rajya sidasu Tunganba Police Act ama thamnaba thabak paikhat kadabane mahakna hai rajya gi mai leinaba authorities singna committee ama semduna thabak laukhatlamdabana high court na pautak pibinaba wakat khibane masigi matung ina court na hearing chathaduna kendra sarkar yauna rajya police ki makok thongba singna sayal ahumgi manungda wakat asigi counter affidavit ama tawduna paukum pirakadabani loinana wakat asigi makha taba hearing lakliba April 13 da chathanaba matam lepkre India lenga ki divide and rule policy na Manipur gi apun saktam thugai be yaroi kun nga pa fa ba yaroi haiba demand ga loinana ka wasem laikai amadi soro khaibam laikai apun ba maya pai bil lup na senduna wakat mi pam chatakre wakat mi pam adu da kun nga pa fa ba yaroi mi ahum gi rang na maram odna lanjine na relief camp sing da chongte form lo duna lei bising magi haurak fam lai fam da hanjina ba thu ba da hona ga da bani State terrorism khudak de lepo proxy war tawduna michamiam hat kanu miyoi bagi hingbagi phangpham thokpa hak mat kanu stop the human right violation haina thaba play card kaya so sijinake mifam maduga mai lenana ka wa soro khaibam lekai apunba maya pai bilup ki president moirangthem evia jan hai India government na Manipur gi praja miyambo aphaba mityeng da yengbiduna imalebak iramda masibu kannabagi thoklakhiba kun ngakpa singbu lepa leitna fagalak libasi tawbiganu athubu matamda thokliba irang asi loishinbiduna Manipur gi apunba saktam kahendana ing tapa Manipur ama ohenbiu haina fongdoraki India lengang na divide and rule policy tawduna Manipur gi apunba saktam thugai be yaroi kun ngakpa icha sing fa be yaroi IDP sing masa gi maramdamda hanjin halu haina tongan bawa kachim taladuna wangu sandangkhong apunba maira pai bising na ngase Bisnupur district ki kumbi esi gi wangu sandangkhong da kolawya lauduna khongjang changsinkhre khongjang adu da kul ngakpa fa be yaroi Manipur miyam na nangliba wa ana sing ngasi gi lengak na thokhan mani Hauki bachai hising ani kulhumdoi gi me ahumdagi haurakhiba irangdagi lanjinatna relief camp da lairiba sing masa gi maramdam haurakpham mayum da hanjinnaba thubada center lengakna tawgadaba terrorism khudakta lepo proxy war tawduna michamiam hatkanu miyoibagi hingbagi phangpham thokpa right matkanu stop the human rights violation haiba kholawkya sulawki khongjang adu da sarukya khibi Luchingbi takhelambam ibe aina hai khun ngak paisa sing maribak maramdam kannana batholakibani khun ngak pa phaba yaroi makhogi mathak te action tawba yaninde coming operation tawba khodak te lepo haiduna chahi ani fajilaklaba sifawba da IDP sing masa gi maramdam da hanjinbam phangduna leibasi athuba da maramdam mayum da hanjinna ba center lengakna Thabak paikhat kadabani Manipur gi praja miyam hanagi ing tapalamdam adu amuk hana hanjin hanbiu haiki Malem gi leibak Nepal dagi Thang-Ta karino kadai dagi haurakpano haina tharaktuna Manipur yaurakhiba numipu ningsingduna amadi Thang-Ta masana si Malem da hena sakhangnaba pandamda chahi khudingi pangthoktuna lakpagom ngasisu World Thang-Ta de huyel Langlon Thang-Ta Association Manipur amadi World Thang-Ta Federation of Kusangana Sinduna Thang-Ta Sanglen Yumnam Huidrom Imphal West Pangtokre Taramadu the Republican Party of India Tuwali National Secretary Social Worker Maheswar Thongnaujam World Thang-Ta Federation ki President Dr. Huidrom Prem Kumar amadi Thang-Ta Federation of India ki former Thongnaujam Priyo Kumar na thuiba mithunglen sing ona saruyaki tharamaduda Thang-Ta ki layo kraba sintak purel RK Sanahal gi mafam da leisu katna ikai kumnam utna haudoki
Thorong aduda Thang-Ta sanabada punchi kathukna laklaba sintak purelsingda ikai khomnaba utpa oina khudol potsing pidna pokning thawatki lonena Thang-Ta sanaroi kayana Thang-Ta amadi sarit charat utki Maheswar thongnaujamna phongdokhibada aikhoigi nat ki oiba Thang-Ta amadi sarit charat asi culture ni di hairaga hojik fawba ministry na sak khanghandana leiramba asi mamangda pankhiba lengak sing amadi Madugi Lusimba Singya Soibani Amadi Kainingai ni Mahangna Ngamba Thakta Thang-Ta asi India Lengaki Ministry na Sakhangnaba Honabada Angamba Mating Pangani Haiki Ahanba Bishnupur District Sabha Ama Jilla Parishad Conference Hall DPRC da Bishnupur Jilla Parishad na sinunangasi pangthokre Bishnupur District Talaiba Jilla Parishad ki Makhada Laiba Panchayati Raj Institution Singi Oiba District Development Plan DDP Semnabagi Matangda Nomugi Oina Pangthokpa Thoramadu da Bishnupur Jilla Parishad ki CEO Pungbumaibam Jilla Parishad Member and Dinesh BDO Nambol T Shyam Kumar BDO Bishnupur L Rishikanta BDO Moirang Achrikina Athoiba Mithunglen Sing Oina Sauyaki Thoramadu da resource person singna Panchayat Raj ki Makhada Lengakna Paikhatkadaba flagship scheme kunithoi gi matangda sandokna wangangduna district planning committee gi members singa punna khangminaki Tharanga mailena bungba maivamna phongdokhibada Panchayati Raj ki Makhada Paikhatkadaba flagship scheme kunithoi asigi matangda district planning committee sing punna khangminana ba pandamda ahanba Bishnupur district sabha si pangthokpani scheme singi maramda khangminaraba matungda Makhada na district plan sing semgani haiki Lambi thongi awaba mayoknariba amadi senthok watlaba imungi miyoi mit fana lainabagi pandamda nomugi oba free eye screening and cataract surgery gi thorom CZI Foundation National Program for Control of Blindness NPCB NHM United Development Club Indian Red Cross Society Bishnupur District Branch Lifesavers and Shavi Manipur na khusam nana senduna Bishnupur District ki manung chanba ngaikong khule na ngasi pangthokre Thoramadu da CZI Foundation ki khang hairaba doctor se na ngaikong khulen ngaikong sifai amadi ngakchok pokpi gi mit ki anaba amadi nungaitaba mayoknariba miyoi chanirom da lemna mit layengki amadi mathau taba hidak singsu lemna piki loinana cataract leiba miyoi singsu khangdoktuna makha lemna layeng chathanaba pautak piki UDC ki Assistant Secretary Khwairakpam Luwangna phongdokhibada layeng bachatpagi khudong chaba phongraba ngaikong khulen amadi akoibagi khunja singidamak khalaga free eye camp asi pangthokpani phongdokhi Bishnupur District ta leiriba organization NGO Mairapaibi District Cooperative Office Bishnupur da register tauba khudingma ngasi dagi hauraga numit kuntrani gi manungda Organization singi regular board laihanduna update audit account amadi mai lainaba document khudingma pisilaktrabadi registration kaklagani haina district cooperative officer Bishnupur W Devendra na mahaki office tangasi pangthokpa pawgi mifamda phongdokre mahakna makha takhibada haibo phamasi registrar of society ki register gi yatang amagi matung inani maramasina district asida leiba lok khudingna numit kuntrani gi manungda update document sing pisilakadabani hai Bishnupur District amadi Kakching District anigi phaunanaba yamna maru oiba lambi ama oiriba kombi asigi pombi khokta Manipur River gi mathakta sariba suspension bridge ki upaki saruk sing phattabana school mahero yauna miyama sathok sasinda awaba amadi khudongcha da bakaya miyama thengnariba thonggi fibam social activist Bar Ratna National Award Wangkim Sobana ngasi hakthenana chatna lamdamdugi miyam ga lonena yengsinkhre Lunana Mari Lainaba Department na Yoksang Kumhai Luidingaida Thong asi sembidrabadi lamdamdugi khunjam miyamga lonana thong semjilagani haina National Award W Sowan Haikre Kumbi asigi pombi khok amadi sugno asigi nuani gi phaunapam yamna maru oiriba thong asigi upaki saruk tekhiba yauna Sarukti Kibayauba ka hena fataba ahuba ka yaubana pikliba school mahairo yauna prajamiyam na lalun itik tawduna hingnabagi lambi oiriba thong asi matam kuina sembidina lairakibani haire
हाइब थोंग असी रेड जोन ओइना लेरिबा कुंबी असिगे पोंबी खोकी मियामना चाही अनि फाजिलक्कदौरबा लान असिदा चुराचारपुर डिस्ट्रिक्ट की चिंगी खुन कयागा याम नकनन लेबा मरमना मतम अमदा हेक्ता इरांग थोकलपा मतमदा प्रजा मियामना थवाई हिंगननबा लांथोक लांचिन तौनरिबा यामना मरु ओइबा थोंग अमसुनी मई लेनबसिंगना थोंग असी लमदमसिगी मियागी थवाई हिंगनबगी थोंग खनबीदुना अकनबा मियेंग संघनिंगबगी अपांबसिंग लेहौरी अमरमदा सोशल एक्टिविस्ट वांगखेम सोबाना रेड जोन ओरिबा पोंबिखो खुंगंगी मियामगा लोनना खुनगालिबा इमासिंग यावना मियामना तंगाई फदना मायोकनरिबा खुदोंचादबा कयागी मतंगदा तौहनिंगबा थबक थौरमसिंग पुन्ना खनकी हाई Department of Adult Continuing Education and Extension Manipur University na senduna learning beyond alphabet challenges and protects in NEP 2020 haiba hiramda numit nini chupna chathagadaba national seminar ngasidagi MU gi court hall da haudokre ngasi pangthokiba tharomaduda department adugi assistant professor Thingbaijam Sarmilana phongdokibada pangthokliba seminar asna superpower oina pandamda Indiana kanna hona bagalona skill lifelong learning gi maikeida changshilakuna India da इबा पाबा हाइतबसिंग मपुंग फाना मयेक चतहन्नबा पाइखतलिबा थबक थौरमदुदा सेमिनार असना चाउनसु मतेंग ओइगनी नेशनल एजुकेशन पॉलिसी 2020 नसु एडल्ट एजुकेशन स्किल डेवलपमेंट अमदी लाइफ लॉन्ग लर्निंग गी लमदा अकन मियेंग थमदुना लिसिंगनी निफुते फावबदा बेक्सिट भारत की मंगलान मंग फाउननबा होनरकपा सिदसु मणिपुरना खुमांग यांगना चंगशिनबा पांदमदा सेमिनार असि पांगथोकपनी India government adult education program gi matang da thabak thorom kya paikhatuna lakli adubo madu da hena kupthana makhata na kari kari thabak paikhatpa mathau tai kari tawuni haibana chingba kaya gi matang da su khana naina bakalona idea sing su share tongna bagi khutong chaba du piri tongan tongan participant chamarom hemna sau yarduna paper presentation chu tawuni pangthokliba seminar asi NEP 2020 lakraba matungda ahanba oina pangthokpa seminar oigani masi Indian Council of Social Science Research ICSSR amadi Northeastern Regional Center NERC Shillongna sponsor tawuni haiki Tharamaduda MU gi Vice Chancellor and Lokendra School of Education MU gi Din Maisnam Premlata Department of Education Gawahati University gi Professor Dulumoni Goswami amadi Adult Continuing Education and Extension Department MU gi HOD Lamalu Thaimesu Sarbyaki Central Library Manipur University ki meeting makhada Turnitin plagiarism detection software library patron traffic counter section of special collection of Center for Manipur Studies CMS that opens Thang-Ta National Board for Workers Education and Development DTNBWED haiba software program ki launching ceremony ki tharom ngasi Kanchipur da leiba Manipur University ki Central Library Conference Hall the Pangthokre Tharamaduda MU gi Vice Chancellor Professor and Lokendra Singh School of Social Science ki Din Professor Memchat Loitongbam Internal Quality Assurance Cell ki Director Professor Rasmani Singha MU gi Registrar Professor Chan Babu Singh MU gi Librarian in Charge Professor CH Ibuholna Athabi Mitungen Oina Saruyaki Tharamaduga Mailena MU gi Librarian CH Ibuholna haikibada Turnitin haibasi yamna maru oiba internationally Sijanaba anti-plagiarism software amani matamgi matung inna artificial intelligence na generate tawraga thoklakpa wahai sing asi isana work tawba amagumna sijanarapa yabagi khudongchaba kayama thoklakli masigi khudongchaba kaya si academic amadi research ki thabakta sijanabasu yamna hengalagli academic writing da research tawriba mahairoi faculty member amadi master tawriba mahairoi amana irak article writers singsina irakpa wahai singasi kadai fawba similarity ki level si kadai fawba yawbagi haina check tawba yanaba Turnitin software asi university asi community da khutongchaba pinaba software amadi university asi da changlakliba mahairoi research scholar faculty members sing daishu tawriba identity card asi yawba singna university asi da changlakpa amadi thokibagi matambu record tawduna khanghanaba traffic patron counter amasu university asigi changfam oriba gate asida thamnaba ngasi formally inaugurate tawragani haina phongdorake research scholar for workers education development masigi su library collection mayam si mamam sahi gi april da koi manipur library da manipur university library da hand over tawbirakba
ꯑꯗꯨꯒꯤ ꯃꯆꯥꯛ ꯃꯌꯥꯝꯁꯤ ꯔꯤꯁꯥꯔꯆ ꯁ꯭ꯀꯣꯂꯔꯁꯤꯡꯅ ꯐꯦꯀꯜꯇꯤꯁꯤꯡꯅ ꯑꯣꯖꯥꯁꯤꯡꯅ ꯁꯥꯇ꯭ꯔꯁꯤꯡꯅ ꯄꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯉꯁꯤꯗꯒꯤ ꯃꯌꯥꯝꯅ ꯗꯦꯗꯤꯀꯦꯠ ꯇꯧꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯐꯪꯁꯟꯗꯨꯅꯦꯅ ꯍꯥꯏꯖꯒꯦ. National Leprosy Eradication Program NLEP National Health Mission Manipur amadi Department of Social Welfare Government of Manipur ga punna khusamnaduna one day skin health camp cum leprosy awareness program gi thoram ngasi takyel da leiba Ideal Blind School da pangthokre. Thoramatu da Social Welfare Department ge Joint Director Jitesur Kaisam National Eradication Program Manipur gi State Leprosy Officer Dr. Salam Bocha National Eradication Program Manipur ki District Leprosy Officer Kaksingi Dr. Yengkhom Josna Ideal Blind School ki Headmistress Mangibala Fuirem amadi DMS ki Headmistress and Kalpana na thobi mitunglen oina saruk yaki. Thoramatu ka mailena Social Welfare Department ki Extension Officer El Bobona Fongdorak padangasi pangthuliba ke masida school lasda lairiba mahiroi sing amadi oza singda Oza Singh da su leprosy lainagi maramda ningthina khangnabaga loinana State Leprosy Program State Leprosy Officer gi staff sing na su skin gi health camp ama pangthoktuna school asigi mahiroi amadi oza sing da skin lainagi oiba camp ama pangthoknaba sem sabaga loina maduda changba hidak langthak su lemna pinaba thawrang tawi haiki. Haukiba February 19 da New Delhi ki Dwarka da leiba Radisson Blue Hotel ki Conversation Hall da pangthokiba Asian countries sing da leiba institution private industry health care organization social worker amadi sport organization singi best top leaders singi list lauk thokpada Manipur ki Oja Jogesor Ketrimayumbu outstanding contribution towards martial arts worldwide in Haina lauk thokpaga loinana ikai khumna utuna SL Leadership Award lisingani kun mga si renowned Bollywood actress Sonali Bandrina khusinarakibani. Jogesor Ketrimayum India Kuosu Federation gi Managing Director oina phampudiba iramdam sigi youth singbu thaksi khasi tambiduna amadi nisagi ipakta gi lapthok khanduna masa mau phaba khunayama semada choba thaudang loriba martial arts ki oja amani. Jogesor Ketrimayum Kaksing Turel Wangma Ward number 5 takini duga hauzik hausuna Bangalore gi Warrior Kung Fu Academy ki Chief Instructor oina sanaroi chamri yankhai mok training piriba oja amani hai. Nifu mga suba National Masters Athletics Championship lisingani kun mga dasar uyaruba athlete Kakching District ke Wangu laifamdagi gold medalist Amom Momon Devi amadi Amom Isayanbi Devi ani bu ngasi Wangu gi miyamna taramna okre. Master Athletics Federation of India na senduna thasigi mari dagi mapan phawba Karnataka gi Bengaluru da leiba Sri Kantirba Stadium amadi Sai Bengaluru da pangthokiba championship adugi tongan ba athlete masana gi event singda India gi state kaya dagi lakpa athlete chungna saruk yalna pangthokiba championship ta nupi athlete ki chahi 63 mathakida sigi Wangu laifamdagi Amom Isayanbi Devina gold medal mga lauki amaromda championship adugi nupi gi chahi 63 mga mathaki desu lekai asimakta dagi Amom Momon Devina bronze ama gold ani lauraki. Athlete anina chawna mai pakna medal sing laurokibada state asigi tanatana Wangu lamdam gi mingchek purakiba bo puning thawatladuna LYA Wangu amadi Wangu gi miyam tamphala MB Haraupung Wangu dagi miyam na lambi de athlete ani bulai pare lengyan amadi kudol pot sing pidna taram oklaba matungda Wangu laifam community hall da su athlete anina championship aduda thengnarakiba amadi chawna mai paklakibagi matangda PAODAM kaya athlete anina miyam da thamki thormaduda Wangu Gram Panchayat Administrative Committee ki Chairman Laisram Deben GPSC ge hanagi pradhan loitongbam Sir Elias Tona Maitei Senior Citizen Wangu ge loitongbam Kisar Chandra athlete ani gi mapuraba Amom Thopa amadi Amom Ising Jawba amadi atei miyoi kya su saruyaki ningsingba yai championship asida gold medal kaya laurakraba athlete ani mamang chahi da state ki thakta khuman lampakta pangthokiba athlete masana kaya da gold amadi silver medal sing phanglakiba laikhrabani. Maichau Khongnang Thaba Mahiko gi annual sports festival lisingani kunmanga ngasidagi Jenims ke former director
Dr. Laisram Deven Hogdokre Sport Hogdokpagi Tharom aduda Waikhom Laikai Athletic Club ki President KH Munan, Secretary N Mohan, W Hemochandra, Lai Committee ki President KH Kambaton, Secretary Urembam Rajan, Waikhom Laikai Mirapai President Ivesana Amadi, Secretary L Chaubana Thubi Mitunglen Singh Oina Saruk Yakibagaluna, Maisau Teleki photo the Laishu Katuna Ikai Komna Utpagal Iluina, School Aduki Mahiro Singna Chatpa Mars Pass Amasu Utki. Thoramadu Mailena James ki Hanagi Director Dr. Devena Fongdorapada Lamda Masigi Tangdu Laita than a lady Chegasida, a Sigum school ama, Houndukna, Paba Mahiro Putokna Bohona Libasi Yam the Libak Pabani. Sendan Lambiki Kandana, Tungi Yumbi or the Katar Mahiro Singh Putok Tabaya de Kanduna, Changshilak Liba Kontanga Sita Kariguma Awara Palay Pamatamda, Mahaki over Mikey Dagi, Angamba Mating Pangani, Lunena Mahiro Singda, Laik Tambiba Yaraktaba, Tongan activity sing, Hapchinduna Pikliba Mahiro Sing the Takpi Tambi Hobasna, Matung Tarak Pada, Lamda Masiki Kana Batabak Torom Kayama, Purak Badanatana Lamda Masiki on a source of my park Pamadi, Soina Orakani Kali Amadi. Sentok Lambi Lejedraba Imung Manungi Muising Nescolasida, Machao Singbo, Mahi Masing Tamhanba Pamla Scolasida Lakna Mailena Basing Unabiu, Amadina Namahitam Gadar Mahiroi, Adugi, school free uniform Amadi Laikna, Jingbakaya Mahaki Maikidagi, Mating. Pang Gihaina so Fongdoki. Rajya Sabha ki Deputy Chairman Harivansh Narayana notice kaya Rule 267 ki Makhada Low Haibiyadabadagi Sabada Opposition Party na protest tokre Opposition Party singna notice kumathoi pikat ki madugi manungda taranipan khakti Trinamool Congress BJD amasung Aam Aadmi Party na duplicate voter ID ki maramda thagatpani protest aduna maram oidna sabagi mifam matam khara yithoki Parliament budget session gyani subatangka ngarang March 10 da puthoki bada Hindi lon chatna hanaba tawbada yarenda fongdukna yirpa oiki school singda PM School for Rising India PM Sri chatna hanaba tawbada Tamil Nadu government na pukchel sengdi haina Union Education Minister Dharmendra Pradhan na hai ki wafamda DMK members singna kana yarenda fongdukna Lok Sabha da chorang na bathoki bani Senior Congress lusingba singna su party na tawgada ba khongthang singi matangda fajana khanalaba matungda budget ki anirak suba tangka ki khanaba da National Education Policy 2020 ki mayok da leki Wakaf Amendment Bill busu opposition party na madugi mayok da leki hai Pakistan dagi ningtamba Balochistan ama fangnana bataliba da Baloch Liberation Army BLA na fongdoki ba warol da makoina train ama control tawre passenger jam hena fajinduna hostess oina thamle Pakistani lanmi tarukhaksu hali haiki passenger jam ri hena tongba da Zafar Express train ado Balochistan province ki Quetta dagi Khyber Pakhtunkhwa ki Peshawar da lakhibani Pakistan na operation Chatharak labadi hostessing hatkani haina BLA ki wangangloi giant Balochna haiki BLA fighter railway track bomb na thugar matungda train adu namna lephanki lanmina thabak laukhat labadi chapchana laman khumgani haina so fongdoki BLA ki custody da passenger sing do thamni hairi Sanabagi Pauda All Manipur Football Association Amphan Senduna Haino Bokta Leiba YCWO ground da punna team kunmanga na saru yadna group taruk thokna khaidokna jathariba under 13 boys inter club football league tournament lisingani kulhumdoi kunmari ge ngasi sanakiba matching da GRFA amadi Toy Anina Lamba Taunaki Baduta Toyna GRFA bo Panjal Mangasu no da Mighty Biki Amadi Ani Shuba Metsta SGH amadi KFA ani sanakiba match na KFA na SGH bu Panjal amasunada amasung ahum suba match oina CRAU amadi MIU FC na lamba tawnakiba match adudana MIU FC na CRAU bo Panjal ahum anida thoikre loina tournament sigi haying sanada matching di ahanba match ta PFC amadi USA ani suba match na RFCC amadi TYDA amasung ahum suba match na Wafa amadi KSC na lamba tawnaragani
Martin Grammar School Kakching Kunipan Suba Annual Sports Meet Lisingani Kunma Ngasidagi School Lasik Headmaster Sawaizam Bogiro na Preside Thousand Haudokre Numit Homi Chupna Chathagadaba Sports Meet Haudopagi Tharamde School Lasik Managing Committee Secretary Nongmaitim Purnima Singna Atuba Mitunglen Oiki Sport Meet Asi Mahero Singna Tors Yelab Matung Maira Chokhalab Matung Sports Meet Haudokli Hana Lautoki Lena Mahero Singna Mas Pachatki Mary Immaculate Catholic School Kaksing Irum Lamdong Giso Annual Sports Lisingani Kunmanga ngasi Haudokre Tharamata Firal Singkhalaba Matung School Anthem Saki amadi Mass Result ki Tharamgi Manung Channa Mass Pass Competition Sports Flame Lightning amadi Ot Taking su sathaki Alobda Malopa Umhan Bizare Kabo Valley Manipur Giding Thau Margit na yon thoklam bani haina MPCC ki chief spokesperson na haire Manipur Police ki oba tokhaba bill natraga ek sem naba counter affidavit khanghalak na ba High Court of Manipur na marile na ba singda jail ahungi matam pikre Amasong Pakistan da train na BLA na fajin na passenger singbu hostess or mithamkre Imes PAODAM pizza ba mata se lo shinjari meeting tabil bisingu kurum jari